Colon cancer na nariba Kamando da UYH na angamba cell gi mateng pangkhre. Hauzik colon cancer na naduna layeng chathariba Hairok Part 1 mayai lekai dagi Laishram Kamando chahi kuntraga marida United Youth of Hairok ki thomi singna cell gi angamba mateng pangkhre. Apokpa amasung apokpi animak leikhidraba Laishram Kamando upu kangthol chanduna yum puriba myoi amani. Mahaki pigliba macha ani leiri loinana mahaki leizaramba inkhol saruk khara amasu mahaki layeng naba hotnabada yonthokre tengbang piba aduga mari leinana United Youth of Hairok convener Samurai Latpam Premberta Sarmana haikibada Kamando colon cancer na nabadagi amadi awaba kaya mayoknare haiba pau tabadagi United Youth of Hairok thomi singna angamba cell khaigatnaraga mahaki ana layeng bada kharada oirabasu mateng oinaba cell gi tengbang asi pizabani. Kamando gi anaba asi layang naba hotnabada mahaki leizaraba lanthum ayamba yonkre haibagi yamna nungaitaba pausu leiri. Makhatana layang bada achauba senfam kaya amasu changhigadabana lamdam asigi pukchel chaurabi singna Kamando gi ana layang bada khara dang mateng pangbiduna mahaki punsi asi kanmada saruk yaminasi haiki. United Youth of Hairok advisor Rameswar Elangbamna luchinglaga chatkhiba tengbangi khongchat aduda United Youth of Hairok thomi sing kaya amasu saruk yaki. Laishram Kamando sahi kuntraga mari mahak ase hojik colon cancer na naduna chemotherapy treatment tawbogi ngaidun leiraba misak amani mahak ngasi khoina youth sigi maikai dagi yamdaba angam khadang mateng pangjarore adugi matakta aina mayam haijaning bade mahaki family je adugi matik wari hojik mahaki apok bi leitre masa makjo hana carpenter gi thabak tawduna yung purum nupa amani hojik mahaki leiriba yung manchang lausing leiriba amma property palap yonthokdun hojik mahak kana treatment tawri maram masina कोई मणिपुर ले प्रजा सेक्शन खुदिंग बंगना महाकुन सिबिदुना अंगम mateng pangbina haijari.